Pangthokadoriba JNB Class 6 ki entrance examination asigidamak school asigi thagadoriba angangsinggidamak free coaching class ama March ki tang amadagi haujaragani coaching haubagi matamna ayuki pung 13 dagi nungthilgi pung ama phawba maram aduna hairiba entrance exam asi yaunaba satra satri singna school asida inform tawbiyu akupa marol gidamak 9366 424 189 amuktang ghana 9366 424 189 khanghanjariba principal Grace Cotes Academy, Kakching. Khannabadai pothap khande wakal nanga aiga khannabadai pothap khande wakal
ꯅꯛꯅꯕꯗꯩ ꯄꯣꯊꯥꯞ ꯊꯝꯒꯦ ꯋꯥꯈꯜ ꯂꯥ 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 Kappa, nokpa, hingba, siba, tungnava, kainava, amukta ni amuktang. Nungsiba, yegnava, nagnava, lapnava, awava, nungaiba, amukta ni amuktang. Nijari nangi punsibu aina. Sena jage nangbu mapoksi magi thamogi wakatse taviyo thamogi ningai se yaviyo Yodhing thang la pun shini khong thang khu ding ding khang ni ining tamba ngam trivi Shibinoibu na hakna kanagi shoira ruida mapukni Nokbiu ningolgi mai thongna nunga hiv kuding na fam de sinage Momo nokbiu ningolgi mai thongna nunga hiv kuding na fam de sinage leng la roi hong la roi gi fi say sakrama wa sakni nangida maglep le punsi se thar si hing loi sin kiduna anu binin kulleri hainam lainam na nillari ngasiri unshidanana lakpadai manglan latai banglat ang drama fanga thambiri nang na aibu pubiri nang na aibu Kappa, nokpa, hingba, siba, tungnava, kainava, amukta ni amuktang. Nushiba, yegnava,
세뇌제게 낭부 마복심하기 니저리 낭기 본시부이나 세나비와이부 마복심하기 Tamoy wakatse taviu Tamoy giningayse yaviu Kappa nopa hingba siba Tungnava kainava amukta ni amuktang 누시와 옛나와 낙나와 람나와 어와와 누아이와 아묵다니 아묵당 Nang na punsini ay nahakjang ni
ꯍꯥꯠꯇꯣꯛꯅꯕ ꯌꯥꯔꯣꯏ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯊꯦꯡꯅꯁꯤꯀꯣ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯁꯤꯒꯤ Tauki khanda itau su pang thok pangande hai ki khanda wa hai di su hai hai ngande Tauki khanda itau su pang thok pangande naksin nagi hotna jai naksin bangande nang buingi Java injaba ngamde wakalana ama taibangdana ama oiri matau se angapani asum asum hauki taina famsu khangde thamoi da lojaba natana manglande si phong do phang lam ni manglande ni nang suai ta di hoi ram ni manglande ni nang si phong do phang lam ni manglande ni nang suai ta di hoi ram ni chimpa yogi honari punyawase ikai bana thallare rusi lambida nusi nangi khanbadami kokhodingi atte kana udari aigi mitsida thamudana ama chimbalana ama karino matau she nusiroi sung hangde phung do pasung hangde taxi son ho basi natana nungsi badi nungsi sathi na nungsi jai nungsi chappa nang boy tagi hoi ni
chuppa nangbu ai tagi holding Hawai se sunadrage mapoksi nangi na fanda unsi se pinjarage nangi pusida Chinyagi fajabana kauragle khoi bu khulam tohina tamna uriva chinyagi fajabana kauragle khoi bu khulam tohina hangwa tamning dai pa tamna singa siri thamoi pena Amu
samlangi marunda lotuna leirambi chujaina rabi amuba samlangi marunda lotuna leirambi nungsibi maitho imitse tene yenjere ngasiri imitse bena yenjere maithongi nungsiba Chimbagi fajabana iraknare aidi nushi ipaksida Mapugi leikolda ningtamna sachabi leihina cholabi leirani aidi Mapugi leikol sida ningtamna sachabi leihina cholabi leirani aidi Chiahad lang ng paghoy mo Nang napitawin ko panglapit ang moida Upuling mo ko'y daba mafamda jatuna nushibit lang na kongay ko'y duna Sana rusinasi ningtam na Sana rusinasi ningtam na Yaton ubi nokpana hena pamjabi intapi latawduni aishu chakliba mityengudani ingliba aha 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 kari koi gani khongul kana chhachabi leirang nangi wari natana
La 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 la